ꯁꯦꯛꯇꯥ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯥꯎꯠꯄꯣꯁ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯉꯥꯉꯣꯝ ꯁꯨꯔꯖꯤꯠ ꯑꯦꯂꯥꯏ ꯁꯛꯇꯤꯃꯥꯟꯒꯤ ꯏꯃꯨꯡꯗ ꯑꯄꯨꯟꯕ ꯁꯂꯥꯏ 8 ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯇꯦꯡꯕꯥꯡꯕ ꯆꯠꯆꯕꯒꯤ ꯃꯃꯤ ꯑꯃꯈꯛꯅꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯦꯟ ꯇꯦꯡꯕꯥꯡꯖꯁꯦ ꯍꯥꯏꯅ ꯍꯥꯏꯕ ꯍꯌꯦꯡ ꯆꯠꯇꯧ ꯃꯥꯜꯂꯦꯕ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯆꯔꯦ꯫ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯩꯈꯣꯏꯅ ꯅꯝꯖꯔꯤꯕꯁꯦ ꯍꯧꯖꯤꯛ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯍꯦꯟꯗꯣꯔꯛꯑꯦ꯫ ꯁꯤ ꯀꯩꯅꯣ ꯈꯥꯕꯩ ꯁꯣꯏ ꯍꯥꯏꯇꯥꯔꯦ꯫ ꯈꯥꯕꯩ ꯁꯣꯏ ꯌꯧꯔꯦ꯫ ꯍꯣꯔꯦꯟ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯌꯨꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯈꯣꯏ ꯅꯝꯃꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯒ꯭ꯔꯨꯞ ꯑꯄꯨꯟꯕ ꯁꯂꯥꯏ 8ꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯁꯦꯟꯒꯤ ꯇꯦꯡꯕꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯍꯦꯟꯅ ꯄꯥꯡꯊꯣꯛꯄ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯔꯤ꯫ ꯒꯥꯔꯤ ꯑꯥꯎꯠꯄꯣꯁ ꯂꯩꯕ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯌꯧꯁꯜꯂꯛꯑꯦ꯫ ꯌꯧꯕꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯒꯦ꯫ ꯁꯤ ꯄꯥꯏꯌꯣ꯫ ꯌꯥꯗꯦꯕ ꯃꯆꯥꯗꯨꯁꯨ ꯅꯨꯄꯥꯒ ꯇꯥꯍꯨꯝ ꯄꯣꯛꯁꯟꯗꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯄꯤꯖꯩ ꯑꯩꯈꯣꯏꯁꯨ꯫ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯤꯁꯦ? ꯆꯥꯝ 10, 30, 40, 50, ꯆꯥꯝ 50 ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯆꯥꯝ 50 ꯍꯜꯂꯛꯑꯦ꯫ ꯃꯌꯥꯝꯅꯅꯦ ꯅꯨꯡꯁꯤꯕꯤꯗꯅꯅꯦ ꯍꯣꯠꯅꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯆꯅꯤ ꯍꯣꯏ ꯆꯪꯉꯦ ꯍꯧꯖꯤꯛ ꯆꯩꯔꯥꯎꯕꯒ ꯌꯥꯎꯗꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯀꯩꯅꯣ ꯇꯧꯖꯔꯝꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯩꯅꯣꯗ ꯁꯤ ꯀꯩꯅꯣꯒꯤ ꯌꯨꯝꯗꯣ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯍꯣꯏ꯫ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯁꯦ? ꯑꯩꯅ ꯄꯨꯈꯥꯎꯗꯒꯤ, ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯅ ꯇꯥꯡꯒꯨꯝꯗꯒꯤ꯫ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯀꯩꯅꯣ ꯍꯣꯏꯗꯤ? ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯗꯣꯛꯇꯔꯗ ꯏꯁꯇꯤꯃꯦꯟꯁꯦ ꯊꯕꯛ ꯍꯧꯔꯝꯃꯦꯀꯣ꯫ ꯏꯌꯥꯝꯕꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯗ꯫ ꯏꯌꯥꯝꯕ ꯐꯝꯕꯤꯔꯛꯑꯣ ꯁꯤꯗ ꯐꯝꯃꯤꯟꯅꯁꯤ ꯂꯥꯛ꯫ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯨꯈꯥꯎꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ
ꯈꯪꯗꯦꯕꯀꯣ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯁꯨꯝ ꯎꯕꯗꯒꯤ ꯁꯤ ꯀꯩꯅꯣꯗ ꯊꯝꯃꯣꯅꯤ ꯅꯣꯏ ꯃꯣꯏ ꯑꯇꯩꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯊꯤꯔꯣ ꯀꯧꯔꯣ ꯀꯩꯅꯣ ꯐꯝꯃꯤꯟꯅꯅꯕ ꯍꯣꯏ ꯀꯧꯔꯣ ꯀꯧꯔꯣ ꯑꯩꯈꯣꯏꯁꯨ ꯊꯕꯛꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯖꯦꯅ ꯍꯟꯕꯅꯦꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯤꯟꯕꯀꯣ ꯌꯨꯝꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯒꯤ ꯑꯅꯥꯕꯗꯤ ꯀꯩ ꯍꯥꯏꯔꯤꯒꯦ ꯗꯣꯛꯇꯔꯅꯗꯤ ꯔꯤꯖꯟꯁꯦ ꯃꯣꯏ ꯈꯪꯗꯦ ꯅꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯀꯩꯅꯣ ꯁꯒꯣꯜ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯅꯪ ꯍꯥꯏ ꯑꯗꯒꯤ ꯑꯉꯥꯡꯈꯩꯅꯁꯨ ꯀꯩꯅꯣ ꯇꯧꯗꯣꯏꯒꯤ ꯁꯤꯒꯗ꯭ꯔꯥ ꯕꯕꯤꯅꯥꯗ ꯀꯩꯅꯣ ꯆꯠꯂꯒ ꯇꯧꯔꯁꯦꯅ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯁꯦꯝꯖꯩꯌꯦꯕꯀꯣ ꯑꯄꯨꯟꯕ ꯁꯂꯥꯏ 9 ꯑꯅ ꯑꯗꯨꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯨꯗ ꯃꯤꯕꯨꯗꯤ ꯌꯥꯝꯗꯦ ꯃꯤꯑꯣꯏ 30-40 ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯑꯉꯝꯕ ꯈꯒ ꯂꯨꯄꯥ 50 100 10 10 ꯀꯩꯅꯣ ꯇꯧꯒꯦꯔꯒ ꯑꯉꯝꯕ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕꯕꯨꯗꯤꯉꯝꯗꯕꯅꯤꯅ ꯁꯨꯝ ꯃꯌꯥꯝꯗꯒꯤ ꯂꯨꯄा 10 10 ꯈꯥꯏꯒꯠꯂꯒ ꯀꯩꯅꯣ ꯇꯧꯃꯤꯟꯅꯖꯦꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅ ꯏꯌꯥꯝꯕꯒꯤ ꯃꯣꯠꯇ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯗꯣ ꯁꯨꯝ ꯈꯪꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯅꯥꯎ ꯍꯣꯏ ꯂꯥꯛꯄꯗ ꯍꯥꯏꯕꯗꯨꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯇꯥꯕꯗꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯦꯛ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯉꯝꯃꯒ ꯑꯩꯈꯣꯏ ꯇꯥꯔ ꯁꯝꯒꯁꯤ ꯆꯞ ꯂꯋꯥꯏꯗ ꯌꯨꯡꯉꯒꯅ ꯇꯥꯕꯗ ꯋꯥꯈꯜꯗ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯥꯅꯦ ꯃꯤꯑꯣꯏꯕꯁꯦ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯀꯜꯂꯤꯉꯩ ꯈꯣꯠꯂꯤꯉꯩꯗꯗꯤ ꯀꯩꯅꯣ ꯇꯧꯔꯤ ꯅꯥꯔꯀꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯃꯆꯤꯟꯅꯥꯎ 3 ꯍꯥꯏꯗꯥꯏꯅꯦ ꯑꯃꯗꯤ ꯀꯥꯏ ꯆꯦꯟꯈ꯭ꯔꯒꯦ ꯌꯥꯏꯃꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯆꯥꯄꯣꯠ ꯆꯥꯔꯣ ꯅꯣꯏꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯦ ꯂꯥꯛꯑꯣꯅ ꯈꯪꯗꯦ ꯏꯁꯣꯔ ꯑꯗꯨꯝ ꯇꯥꯔꯤꯕꯀꯣ ꯃꯌꯥꯝꯅ ꯃꯇꯦꯡ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯗꯨ ꯈꯪꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯍꯥꯟꯅ ꯂꯣꯏꯁꯜꯂꯦ ꯃꯣꯏ ꯊꯧꯔꯝꯁꯦ ꯂꯥꯏꯊꯤꯡꯖꯥꯅꯀꯣ ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯆꯠꯊꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨꯝ 2-3 ꯆꯪꯉꯦ ꯁꯔꯖꯔꯤꯒꯨꯝꯕ ꯆꯪꯉꯦ ꯁ꯭ꯀꯤꯟ ꯆꯪꯗꯧꯕ ꯃꯣꯏ ꯈꯪꯗꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯗꯨꯕ ꯂꯥꯛꯑꯅꯤ ꯃꯈꯥꯃꯨꯛ ꯁꯨꯔꯦꯕ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯁꯨ ꯃꯌꯥꯝ ꯇꯧꯔꯛꯄ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯔꯣ ꯏꯌꯥꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯁꯨ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦ ꯀꯩꯅꯣ ꯇꯧꯔ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏꯅꯤꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯇꯨꯟ ꯄꯨꯔꯥ ꯑꯁꯤ ꯄꯨꯔꯥ ꯐꯝꯂꯥ ꯂꯥꯛꯑ ꯐꯝꯖꯔꯥ ꯂꯥꯛꯑ ꯑꯁꯤ ꯐꯝꯖꯔꯥ ꯂꯥꯛꯑꯣꯅꯦ ꯅꯪꯁꯤ ꯂꯥꯛꯑꯣꯅꯦ ꯀꯩꯇꯧꯁꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯪꯕꯣ ꯃꯩꯔꯥꯕ ꯁꯦ ꯑꯆꯥꯄꯣꯠ ꯂꯧꯔꯣ ꯑꯆꯥꯄꯣꯠ ꯂꯧꯔꯣ ꯅꯪꯅ ꯀꯩ ꯃꯤꯡ ꯀꯧꯕ ꯂꯧꯔꯣ ꯆꯥꯔꯣ ꯗꯗꯥꯗ ꯑꯃ ꯄꯤꯔꯣ ꯗꯗꯥꯗ ꯄꯤꯔꯣ ꯖꯣ ꯌꯥꯝ ꯀꯨꯏꯔꯣꯏꯁꯦ ꯆꯠꯄ ꯊꯥꯔꯤꯕꯀꯣ ꯐꯝꯕꯤꯔꯣ ꯐꯝꯕ ꯀꯀꯥꯒ ꯐꯝꯃꯤꯟꯅꯔꯣ ꯀꯀꯥꯒ ꯐꯝꯃꯤꯟꯅꯔꯣ ꯂꯥꯞꯊꯥꯏ ꯅꯠꯇ꯭ꯔꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯡꯅꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯦ ꯑꯩ ꯏꯆꯥ ꯏꯄꯥ ꯏꯅꯥꯎꯁꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯔꯦꯅ ꯊꯤꯟꯕ ꯂꯥꯛꯏ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯌꯥꯝꯗꯦ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯕꯛꯅꯤ ꯁꯤ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟꯅꯥꯎ ꯑꯅꯤꯅ ꯂꯥꯛꯏꯁꯦ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯤ ꯐꯣꯟꯗ ꯅꯣꯏ ꯑꯍꯨꯝ ꯆꯪꯉꯣ ꯅꯣꯏ ꯑꯍꯨꯝ ꯆꯪꯃꯤꯟꯅ ꯌꯥꯝꯕꯗꯤ ꯌꯥꯝꯗꯦ ꯑꯗꯨ ꯂꯨꯄꯥ 3,000 ꯈꯛꯇꯪ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯔ ꯈꯦꯠꯅꯔꯒ ꯏꯌꯥꯝꯕꯗ ꯈꯨꯠꯁꯤꯟꯅꯖꯔꯒꯦ ꯏꯌꯥꯝꯕꯒꯤ ꯑꯐꯕ ꯄꯥꯝꯕꯤꯔꯣ ꯍꯥꯏꯅ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯗꯣꯏꯅꯤ ꯆꯧꯒꯤ ꯌꯦꯡꯕꯗꯨꯗꯤ ꯃꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ